2021 November tha asida Saudi Arab ki Crown Prince Mohammed bin Salman Al Saud na malemgi ahanba oina 𝗧𝒂𝒕𝒊𝒈 haibadi floating city haina su khangnaba adugumba city ama saba haunabagidamagta lauthokkhibane masina malemgi oinadi anouba largest floating structure model ama oigedoribane aikhoigi bharat ta smart city semgatkedoribane haiduna yamna tatna sonariba adugumbane Saudi Arabia dadi niyom haina maming sone asengbadi niyom haribo hai asi Greek amadi Arabic wahai ani asi punsillaga semba adugumba wahaine masig arthana new future haina khangnai anouba world class technology na pik thalaba niyom city asi semgatnabagidamakta October 2017 da hogdokhiba niyom company asina niyom project kaya mathang semgatnaba plan tawre Saudi gi Crown Prince Mohammed bin Salman mahak asina niyom company board of directors ki chairman chu oiribane makhoi gi plan asi New York City dagi 33 times chawba futuristic mega city onthoknabagi plan amakhakne masi chahi yankai fawbagi manungdadi complete niyom oiraba yai haina su panare masi gi futuristic city asi semgatnabagi damakta ahanba phase oina 1.2 trillion riyal dollar da hairagadi 319 billion changhanduna futuristic city da hingba yanabagi plan tawri asumna niyom project asina paikatpa project singi manungda 𝗧𝒂𝒕𝒊𝒈 asisu amakhakne masigi 𝗧𝒂𝒕𝒊𝒈 asi Saudi Arabia gi north western thangbada leiba Tabuk province hariba asida semgatnabagidamakta thaurang tawri masigi 7 kilometer park chauna sagaduriba 𝗧𝒂𝒕𝒊𝒈 asi mahusagi khal kahendana friendly oina industries amadi technology anigi apunba mapam amu oina semgatkadoribane masigi floating city asi achauba tourist destination amasu ohengadori masitanatana malemgi khwaidagi chauba industrial complex amasu ohengadori 𝗧𝒂𝒕𝒊𝒈 manufacturing gi lamdasu ahinba kaya piragane research tofam anuba port kaya puthokpham adugumba mafam amasu oigedori business tawbagi darkar leiba khudima masidagi phanghangadori interesting oirabadi masigi 𝗧𝒂𝒕𝒊𝒈 structure asi side nipan leiba adugumba octagonal design amakhakne Red Sea da tawduna leigedaba adugumba city amane report ki matung inadi yariba matek environment da sohandanaba hotnagani aduga yamna fazana kangphalgi saru asibusu sizinagani haina phongdokle Marak Tadna game sanaraka paisa oina mana phangba yaba yamna safe gaming application amu oriba Rummy Circle asi mayamgidamagta puduna laksari 1 crore gi mathakte active players leiriba Rummy Circle asibu sanaduna adomsu paisa oina mana phangba yai haidragana practice game sanaduna tambasu yai aduga case game da onthoropasu yai deposit tawnaba yamna safe oiba facilities kya su yauri Paytm phone pay credit debit card mayam asigi kuthangda deposit tawba yai ahanba deposit tawbada welcome bonus oina lupa lising ani fawu phangba yai Rummy Circle asi sanaba yamna lai phone da su smoothly sizinaba yai screen da amuk tengbiu aduna description da link hapcharamki download toksinbiu deposit toksinduna welcome bonus lising ani fawu phangbiu This game involves an element of financial risk and may be addictive. Please play responsibly and at your own risk. Global connectivity gi lamda yenglagasu 𝗧𝒂𝒕𝒊𝒈 gi akoibada leiriba port amadi logistic hub pumnamakki center oigane aduga malemgi ahanbu oina fully automated integrated port amadi supply chain chu oigane hena nungairibadi supnagi digital platform amakhaknasu organize tawgadoribane hainabagi matung inna mafam asi chatningba yawningba singide aduki mate araibo ohengane masina first class local first class regional aduga first class global connectivity gi khudong chaba phangangani hainasu phongdokle masitanatana city asida malemgi mafam singdagi lakpa matamda pung taruk ki manungda yahongani hainasu phongdokle Crown Prince Mohammed bin Salman na phongdokpagi matung inna 𝗧𝒂𝒕𝒊𝒈 gi master plan asina malemda tunggidamakta industry chawkhatnanaba laukhatliba khongthang singda masigi plan asina phibam amukka hena fagathangadori haina phongdokle environment da akaibo ohendana semgatkedoriba 𝗧𝒂𝒕𝒊𝒈 masina job kaya su phanganbada mateng oigedoribane asumna aikhoigi leibakta corruption crimes politics amotba thabak kaya asi mayoknaduna leiringai matam asida Saudi Arabia masa pumba futuristic city onthoknanaba project paikhatuna malemda leiriba leibak singdagi top ama oinana hotnare Bharat leibak asida nongmata kanadana thokliba crime kaya asigi matangda Bharat ki crime report tagi lokthokchaba maru oiba key points khara khangjinse chahi khara asida leibak asigi stage kaya da
crime thokpagi chang atuga apunba lebaki oiba crime rate asi yengba matamda 2021 da register tawduna case palaba sarkarna masak khangnarba 60% mukti murder tawba rape tawba asigumba IPC offense oiba crime sing ngaktane 2020 gi report ta yenglubadadi case register tawba asi 7.6% gi changda handake khara crime handabra haina khalubane nupi gi mathakta chathaba crime da amuk yenglagadi 2021 gi chahi asida India da 15.3% gi changda hengatke masida chathakiba majority case singna 31.8% gi changda mawa mapuroiba singna amade imung manung gi mari mata singna tamthina otpi nebibagi crime oiki 20.8% gi changda nupi singbo kaisum leitana nupi ni haibagi matagum khanbaga loinana chathakiba attack asina oiki 17.6% mukna kidnapping amade abduction chathabagi crime oiki 7.4% mukna rape chathabagi crime oiki Bharat ta nupi da chathagiba crime sing asi karamba state ta khwaidagi yamna chathabagi haiba matamda UP Uttar Pradesh state asina nupi da khwaidagi crime chathaba oiduna top list ta leiri aduga rape case khwaidagi yamna wangba Indian state asina Rajasthan state asina oire India ki metropolitan city singi manungda khwaidagi safe oidaba unsafe oiba metropolitan city karamano hairagadi Delhi asina oire 2021 gi report ki matung inna nupi aniti nungti gi rape tawi haina palle khanduna yangsi kam safe oidaba mapam amano haibdo natai jataba state sing asidagi nathaiduna aikhoi gi north east ki manung channa leiriba Nagaland state asina crime khwaidagi nemba state amane haina phongdokle angang sing da chathaba crime sing da amuk yenglagadi 2020 dagidi 2021 da crime against children asigi chang asi yamna hengatke report ki matung inna crime rate 16.2% gi chang da hengatke masida 38% di pokso haibadi protection of children from sexual offense act asigi makhada leibusing da chathaba case oiki kidnapping amadi abduction asigi matang da yenglagadi Bharat ta pung khudingi record ki matung inna miyoi taraga mathoi gi matakta kidnapping gi thabak asi chathai nupa ga nupi ga chang yengba matamda nupi ni hena yamna kidnapping amadi abduction gi rate wange Uttar Pradesh ki state asina kidnapping amadi abduction asigi khwaidagi chang wangba mafam amu oire murder case ki matang dadi UP asina khwaidagi yamna murder tawba mafam amane aduga miyoi lakh amagi manungda khwaidagi murder tawbagi chang wangba state asina Jharkhand state asina oire 2021 gi oina Bharat ta nongmada changchatta miyoi marphuga nithoimo murder tawki ayambana yena launaba personally nungaina daba love affairs asidagi ngakto oiki amukasu suicide ta yenglagadi khwaidagi suicide tawba state asi Maharashtra state asina oiduna top list lei masigi matung Tamil Nadu amadi Madhya Pradesh na oire Bharat ta suicide tawbagi chang asi 2020 dagi 2021 da 6.2% gi chang da suicide tawba hengatke human trafficking mamang chahida human trafficking tawbagi chang asi 27.7% gi chang da case hengatke 2021 da nungti numit khudingki human trafficking asi angang nipan gi matakta chathai human trafficking khwaidagi wangba state asina Telangana Maharashtra aduga Assam hariba state sing asine asumna apunba state sing gi khwaidagi wangna crime tawriba asi karamba state to oigi haiba matamda per capita crime rate ta base tawba asida yengba matamda UP asina 7.4 oiduna khwaidagi yamna crime tawba mafam oire mathangda Arunachal Pradesh 5.8 Jharkhand 5.3 asumna mathang laikre global gi thakta yenglagadi malim gi khwaidagi wangba haibadi miyoi lakh amagi manungda khwaidagi crime rate wangba lebakna Venezuela lebak asina oire aduga Switzerland khwaidagi nemba lebak oire aduga aroibada website kharagi matung inadi crime rate wangbagi chang asi apunba lebak chamaga maudraga humdoi mukki manungda Bharat na humdraga mathoi muk subada leiri asumna chawkhaliba mate crime tawbagi chang asi handhabadi leitri hengatpata oire